वानोंबा लेते हाइना मिनिस्टर जयंत कुमारना फोंदोरकली। वर्ल्ड बायोडाइवर्सिटी डे की थौरम पाक सन्ना पांगथोकनख्रे। अमदी एम्स की तरेट सुबह मपोक कुमोन थौरम पांगथोकरे। टाइम्स ऑफ मणिपुर न्यूज़ में ताबीरिबा पुंगनांगपु एलिजाबेथना तराम नोकचरी हौजिक मियामदा पाउ संदोकना पिजरी हौजिक मियामना निंगफुंग ngangnariba NPP na Chief Minister Sindoknaba Center da wanomle hairiba wafam asi yumpham yaudabani karigumba lenga ki cabinet minister sing reshuffle tawrakpa thoktuna NPP ge minister sing lawthokpa tarabasu NPP na hanagum lenga asida support tawgani Chief Minister Sindokpagi wafam leite haina Minister L Jayanta Kumar ga telephone ki khuthangda wari saba amada phongdorakli Nakan namaromda karigumba Bharat Lengakna Citizenship Amendment Bill asi pass tawrakpa thoklabadi NPP na hana lawkhiba firep hongba leiroi haiki Laiba Makrik Government of Punjab as a Sukik Matanga implement Tony have the decision Laura Bamsing Taurava Adu was the target without any condition Tongali Statement only if we would go to Loco the Tadimo Loco Hadi Madirokan Aham will remain silent and they will extend our cooperation as in period of Lady. Yes, we'll be waiting for the final instruction from our president. National president is Kalino Having and Lani Adunaka the Makoi Kainka, Grumble Tokana, Tuman, Makoi, coalition with Makazina, support organ like the line. Chief Minister ki prevented the Mukul Hakan, Aliki had a Chief Minister, so Nation party belong to one another. Every waiting for the instruction of the higher ups, saying I behind me. I don't know, Hadimato Mima Kotinakona, Dr. Biluga and another connected back for Busala Pira, General Cook there, Malako, Chibia, Paul Hoga, the Hadidon, Bonati, Hadunina. Speculation the point I would Madu Pate, Ama, Matukina, these are good. Authority labor, I think another party president. NP Nakaripami, NP Nakaripami, I didn't Karipami, I thought Tabang actually been hanging up, but my Amdi Sakana, Tabang, what over Makali common labor, I think minimum program, the local common minimum program is somebody television as a International Day of Biological Diversity ki palan thauram Manipur Nature Society and Green Foundation ani na pulaga ngasi Faidinga Hilokta leiba MK Priyoberta Memorial Auditorium Complex sa pangthokre thauram aduda Manipur Nature Society ki luchingba Dr. RK Nimai Rajesh Salam yauna masak naiba mioi kya su saruk yakhi Directorate of Environment Government of Manipur ki mityeng makhada topa ama oina pangthokiba palan thauram aduda Green Foundation amadi society ki member kaya na saruk yakhi Palan thauram aduki matangda Dr. RK Nimai na haikibada ngasi pangthokliba palan thauram asana biodiversity ki matangda mipum khuding khanghanba honabani manamasing hena pamna chaba jati ama oina manamasing hena thajinbagi hainabi thamnaba honasi ngasi gi mirona biodiversity ki matangda hena khangnanaba honaba tangai fade haki ada hojik concern di akoi gi hana phangama manamasing mayamsi loina mangsil lakhra magi habitat destruction ga kariga lakpadagi migi masi main waina driver the population increase ni masi maga ibasi kamai taraga akoina thengna batai akoina plantation tawdana adagi uyok semdana tawbasi masi ki duda akoi khanabagi reform waina tawjabani sida manipur gi hom kya dasu tawri akoi gi su khitang because of we Canada contribute to Gadra Highway Wakalonda Quenamasida Mayam. Amjuama the Directorate of Environment Government of Manipur Anina Sinduna Impal Major Kulda Laiba Manipur Press Club da Our Biodiversity, Our Food, Our Health Haiba Team da World Biodiversity Day gi palan thauram pangthokre thauram aduda Chief Guest oina saruk yakiba Directorate of Environment Government of Manipur gi Director Dr. Y Navachandra Singh
Human civilization asidi bioresources da tangzaraga hingzari bani haukiba ing kumja lising amaga chamapanga marifutara nithoida pangthokiba Rio Earth Summit hek pangthokibadagi malem pumbada climate change kalhogdaba yade haiduna iho ama lakhi matam aduda United Nations Convention ahum yamna maru oina singthanaki madugi manungda biodiversity convention na khwaidiki maru oikhi haiba wafam kaya fongdokhi tasengbagi di hawjiki CBD gi Convention Biological Diversity की मागी signature member country में आम signature टाउन ना बात थम की वो open टाउन सी 1992 की June 5 को signature सी मयाम लोई ना तोरकान दा 1992 की 29 December दा सी came into force सिस्टा ना बा होवे ना कंट्रोल दा साइकी CBD की कैनोस दा मालेम पुम दा सी निसे 29 कैनोस सी कोई biodiversity ने लाभों तो उन्हें सना बारकान मतंग कर तोरकान दा सही लोग बगी आईडी क्रिसमस की न्यू ईयर की सिको सूची सी वर्ल्ड की मेंबर कंट्री में आना जी सूची सी लोग ना कहते हैं उसे इफेक्टिवली मसाई पांगों को मतलब लगी यूनाइटेड नेशन जनरल असेंबलीज ना वाले सी तो होता है Manipur Biodiversity Board Forest Head Office Sanjintong Imphal amade Divisional Forest Office DFO Jiribam anina sinduna Jiribam Model High School JM HS ki holda numit ini chupna chatharakpa Celebration of International Day of Biodiversity 2019 thauram ngasi loisinkhre Thauramgi Chief Guest President amadi Guest of Honor na Biodiversity Yokasi haibagi pandamda uwa kaya ama thaki International Day of Biodiversity asigi saruk ama oina ngarang Our biodiversity, our food, our health da yumfam oiduna mahiroi nifu mathoina saruk yaduna pangthokiba painting competition da makok mathang takraba mahiroi singda achama khudol piduna pukning thagwatki Thauramgi Chief Guest oikiba Jiribamgi Adaksha KH Janaki Devi na malem asada taibang panbana u pambi asisu lehanbirami Makhoi yaudana taibang mioi ba aikoi khaktamak hingba haibasi oithoktabani aikoi mioi bana hauzik matamsida uwa kaktatuna amadi sanga hatuna aikoi gi oizabata thiduna tawriba mayamasi hauzik lepa matam yaure haina ngasi gi thauram asana taklibani haiki maram aduna taibang mapuna upal wapal sa uchek amadi paturel sing asi mioi ba aikoi ga punna hingminau haiduna tambirakpani masi aikoi na khangna chatminasi haiki Apunba Iraipak Mahiroi Singpanglop Manipur gi tare shuba mapokumon thauram pangthokre ngasi Kwakatel Girls High School da AIMS ki President Rajesh Yumnam Loop asigi firal chingkhatuna hongdokhiba thauram adada Presidium Member oikiba Social Scientist Dr. Danavir Laishramna Manipur asi problem kayana pikthale Mareibak nungshiba mioi tana thanba lamdam oiramlabadi ngasi waribasi waramloi matik chaba mioi singna masana chanaba thabak tawjasanu natrabadi aikhoi kanba wana thokani haiki nangamjaba khudolamam tangma hauji Apunba Manipur Kanba Loop Amkil Nasanduna Armed Forces Special Power Act 1958 na Manipur gi miyam da piriba chaitheng haiba hiramda nongmagi oiba khana nainaba mifam ama pangthokre ngasi gi thauram aduda lamdam masida leiba tongan ba lanai loop amadi civil society organization gi mihut singna afaspa 1958 ki matangda wafam kaya fongdokhi Amkil gi advisor Khangembam Anandina ngasi pangthokliba thauram asana afaspa na lamdam asida piriba chaitheng kaya gi matangda Malem gi miyamda khangnabagi khongthang amani lamdam asigi miyamna afaspa ki mayokta lepli haiba khangna Bharat lengakna athuba matamda ek asi lokthokpham thoi loinana tamthiraba ek asi lamdam asida karamba ground da thamjilambano haibasi mari leinaba authority da hangningi haki Naba ahing bapot ama oina changjallakpase Bharat ke President na September gi tang 13 da sign tawkhare madudagi ngasi phawba akhoi gi laibak sidadi 1980 dagi hauna ngasi phawba changjillakpa aspa gi chaitheng asina phangiba awa ana mayam se akhoi karamai torga kokadagi kana malem gi pichiwi da kanada hajaraga akhoi upai ama masida lairiba taibang mi gi thawai mat payadaba niyom kanon lo mayam se yengjanbinabagi damakta akhoi ima singna pulap organize tawjaga numit ase praja miyam akhoi khangminasi haina pangthokjaba
Imphal Art College Sinduna Annual Art Exhibition listing ani taramapan ngasi North AOC da laiba college asigi auditorium da pangthokre thauram adugi saruk ama oina college asigi founder principal oiramba laikhidraba Ashyamo Sharma gi mitamda miyamna haikat laikat tamduna ikai khumnaba utki loinana college asina chahi asigi oina college asigi mahiroi thokchom Tommy Devi A Bebicha L Kabina G Sarita amadi M Jonathan Haukipta Hanjabam Shyamo Sharma Memorial Award khusinakhi Chahi asigi best attendance amadi punctuality na and Newtonjit aduga Manipur University of Culture Visual Art Department na piba best and outstanding work na thoihenda kusinaki Thauram adugi athoiba mithunglen gi oiba warol piraduna Manipur Laingaki Art and Culture gi Commissioner M Lakshmi Kumar na ngasi pangthokliba exhibition asina naha oriba artist singda khudong chaba ama piba ngamlagani art haibasi aikhoi pumna makna chaukhatnaba honaba changi haiki Minor art exhibition to I think it deserves am thagani ni adu yam nungai masi makhata na khoi moi artist sing bu promote to khoi ni yembiba adu ga makhoi gi kar haitare talent sing se khoi na appreciate to bibam sang haitare adu na khoi gi Manipur city tourist am lakulam dina masi gi somewhere khoi na link up am tawraga si hana de khoi established painting houses ngakana yamba thoram bisung base hujikti angang naha mayam thorobni sigi moi talent sing sei di hena across the board si chalhan badai di sum exhibition na mateng pangadra na khali Agriculture ki pothok hena puthok pada achawa mating oriba hidak langthak puthok liba Korteva gi retailer meet ama ngasi hotel Imphal ki sangai holda pangthokre Korteva gi authorized dealer TH Jit na mapung oiraga sinba meet aduda KVK Thobalgi SMS Dr. M Thoithoi Amadi Agriculture gi lamda thabak tawba mioi kayana wangangki Retailer humpurom na saruk yariba mid adugi matangda authorized dealer oriba TH Jit na haikibada DV Pon Amadi Dow Agro Science anina punsidana semba Kortevana Agri Science ki lamda anoba hida kaya puthoktuna Leibak lehau dasu sokhandaba amadi pambi dasu kana hanba makhal gi hidak sing phanghanduna miyam da kana ba piri Korteva gi product sing retailer da hena khanghanba mit asi pangthokpani haiki mainly akhona sahi kuni gi sum pangthoktuna lakpani adu sahi kuni gi sum tobasda retailer sing si kya knowledge kya le phatab aduna akhona aham da hawna hojikte akhona field gi soil preparation de gi hawraga widi set kamaina season nagedagi haibagi knowledge moida mamut tana khangalaga farmers sing da yongraba mainly adum sinjaba program amani Paugi marakta natin mabre amtang lawzari Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afaba ising phanghanana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahusadi gi thokjarakpa ising lawduna sijinari ising asida kanaraba mineral hapchinduna matam sigi khwaidagi paraba khusu khulaina process tawduna pack tawjari sterilize Tauraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai chahi gi oina lupa lising ahum khudong chaba si megi tarik kuntra fawgi manungda lobi ho contact tobiu 8257888737 email lamjingbakanglawwater@gmail.com Admissions open for Modi University, Laxmangarh, Rajasthan. School of Architecture and Town Planning, School of Design, School of Engineering and Technology, School of Sciences, School of Liberal Arts, School of Management Studies, School of Legal Studies. 53% scholarship for novice students. For details, please contact Career Info Solution, New Chekon Road, near Bazaar, India, 8413976991. For more details, please visit our website www.modiuniversity.ac.in. Modi University, a leading women's university. Nauka Hearing Aid Center,
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯃꯔꯤꯐꯨꯍꯨꯝꯗꯣꯏꯗꯒꯤ ꯍꯧꯅ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯃꯉꯥ ꯍꯦꯟꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯍꯤꯌꯔꯤꯡ ꯑꯦꯗ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯅꯥꯎꯀꯥꯒꯤ ꯏꯝꯐꯥꯜ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯖꯔꯦ ꯇꯤꯚꯤ ꯑꯃꯗꯤ ꯐꯣꯟꯒꯤ ꯈꯣꯟꯖꯦꯜ ꯂꯣꯏꯅꯅ ꯅꯤꯜ ꯈꯣꯡꯕ ꯃꯐꯝꯗ ꯇꯥꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯅꯍꯥ ꯑꯍꯜ ꯈꯨꯗꯤꯡꯃꯛ ꯋꯥꯕꯤꯔꯨꯔꯒꯅꯨ ꯅꯥꯎꯀꯥ ꯍꯤꯌꯔꯤꯡ ꯑꯦꯗ ꯀ꯭ꯂꯤꯅꯤꯛꯇ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯏꯟꯚꯤꯖꯤꯕꯜ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯠ ꯑꯃꯗꯤ ꯔꯤꯆꯥꯔꯖꯦꯕꯜ ꯑꯣꯏꯔꯕ ꯗꯤꯖꯤꯇꯦꯜ ꯍꯤꯌꯔꯤꯡ ꯑꯦꯗ ꯍꯥꯞꯄꯤꯌꯨ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯕ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯄꯥꯎ ꯑꯁꯤ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯤ नागामपाल मेन रोड फौगई सांगमम लेकाई नियर कम्युनिटी हॉल मोबाइल नंबर ना 6000954159 Kindergarten Montessori School affiliated to CBSE New Delhi, Sagol Bantakil Kolom Laikai, Imphal West. Admission in progress. Class 11 Science and Arts 2019-20. Admission criteria 80% and above. Direct admission, free tuition fee, free textbooks and free uniform one time only. 70% to 79%. Direct admission, free textbooks. 60% to 69%. Direct admission and free textbooks. 40% to 59%. Admission through entrance test. For more details, please contact Kindergarten Montessori School, Sagol Bantakil, Kolom Laikai, Imphal West. Hey, Bima, exam pass to bugi haraugi di later no unga pami du karigino. Pamoyage school puna taminradi I like tamatoge. Ay ma umtang ako. Nangbu koi ibim ga lairik punna tamina ba tanbrane. Aidi science stream pame. Aduga ko ichan to mina art stream. Aduga Manipuri science ka arts ka pulap tamina ba yaba afaba school amata sulaite. Ako ichan to mina ay pulap sa amina ningdana tawrine ba cho. Hey, karigino na hey, noy adiyang wari duba. Ha, noy ani punna tamina ba yaba school ni na ay nathiba sa lurise. Imphal Airport manakta layba changangay usikod na Advanced School of Arts and Science ay na malinghaledra. Hari bi school is the MIL gi subject kudimak loy na tambayare. Adu isu matakta tha ahum kudingi pre-medical check-up. Hey, nangbo adiyang phaba school am phangaga nacha ani gi form loruk tridi karigino. Taso isu apa mamina ti kay dorogya. Say, form. Lauri in he. Kauna li amadi wana saba potlam sing uda haktuna saba phazaraba leitengi potlam sing nungbi Manipur gi puwari ga mari leinaba laidi sing kabokang na saba potlam sing salai teret ki lengyan fi amadi notice ki mafam kayada saba phazaraba handicraft ki potlam sing phangbiragani plastic ki mapal tangbagi mahutta mahusagi potlam na saba pothok sing sijinabiyo Lengsin Biraksi Akom Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphal East District, Manipur 795008. Akupamarol Gidama contact Obirau 98632 43964 Natraga 9402 987076. Breaking Matunda Taram Nokchari, Makatava Pauda. Chaliba chahi asidagi hauduna mahiroi singi apunba loop ama oriba All Manipur Students Union MSUNA mahiroi singi dama winning our struggle koba akhanaba scholarship ama chahi khudingi piba hauragani haina loop asigi publicity and information secretary gi cherol amana hairi cherol asina makha taraklibadi scholarship asi chahi khudingi bosem amadi kosem na loba class 10 amadi 12 parikhada first division dagi tadana pass tawraklaba mahiroi khunai amadi Leipak miyamgi ihau singda aki akhang aso apan kaya mayok naduna mangzil thaduna chongthoktuna saruk yarakpa amadi masana su nomduna lairik tamna ba honariba hingnabagi amadi miyamgi lanthengda study and struggle tawriba mahiroi singda pigani hena akupa marol gidama union gi HRD secretary Bruce Prebamdagi khangba yagani hairi Manipur Rural Bank ki anauba masaloi sangama ngasi lamlai bazarda hodokre Thauram aduda athoiba mithunglen gi oiba warol piraduna Naward ki RO Dr. KJ Satya Saina ngasigi modern wall asida bank na achawa thaudang ama lauri bank yaudabadi modern oiba punsi mahing ama hingba ngamloi lamlai bazar asida hokhiba chahi yankhairom asida bank amata leitabana miyamna awaba kaya mayokna duna lakhibani adubu ngasidi Manipur Rural Bank ki masaloi sang ama hangdokpa asina miyamgi awaba khara makhaidi kokhanba ngamgani haiki Getting very good long-term relationship with the clients. These two are very important things. So it's not that banking doesn't end by giving one loan today or taking one deposit today. No, it is a continuous process. Once somebody comes, I think he should keep coming with he should keep coming with
all happy feelings. That is the essential thing of it. So and then business promotion. Here, if I am selling something, I can go and requesting and convince him and sell it. But banking is not like that. Unless the awareness level among the public in our command area is something, if we don't try to elevate it, so our clientele will not be really well-informed clientele, and our business will not flourish that much. So essentially, a branch manager and branch staff duty lies in educating people about banking, which we call it financial literacy, and that lays the foundation for the future banking and future business. WhatsApp group ama oiriba Kanglai apunba tengbang lupki ahanba mapokumon thauramga mari leinana ngasi Bisnupur district ki manung chanba Nambol Isok Haiton da leiba Sembi Leima Girls Children Home da tengbang polam sing khusinakre loinana lup asigi president Sasidananda amadi senior member single loinana Children Home asigi founder Seram Open yauna home gi akoibada u chara kaya thaki tengbang pibagi thauram aduga mari leinana loop asigi president Sachidananda Slaishramna lamdam asigi tongan ba mafam singda leiriba awana taraba singda loop asina angamba mateng pangduna lakli makhata nasu pangkhigani ngasigi thauram asi loop asigi mapo kumon thauramga mari leinana pangthokpani haiki अहनबा अखोगी सही फाबगी असुम फाउंडेशन डे नुमिन असिदा अखोइना ngasi isok ta leiba अखोगी सिल अखोगी सेम्बिलेमा गर्ल्स चिल्ड्रन स्कूल असिदा अखोगी चिल्ड्रन होम असिदा अखोगी मतेंग खतंग अखोगी कनोसी ऑर्गेनाइजेशन अंगम खरा मतेंग पांगजबनी सुमाइन तौतना अखोगी अतोप अतोपा अखोगी इम्फाल मनुंगदगी लापथोखरबा जगा सिंगसिदाचो अखोगी सरकार सिंगसिना अखोगी खतंग मियेंग चंगबिदनबा अखोगी साइतगी अखोगी प्रस्ताव तोक्सेके Hyundai gi anauba makhal gi model SUV venue ngasi Dingku Road ta leiba Punya Hyundai da launch tokre Bharat Pumba gi oina ngasi launch tokiba India's first fully connected SUV Hyundai venue adu Imphal gi oina Punya Hyundai gi General Manager RK Prem Kumar amadi SBI Secretariat Branch ki Chief Manager KH Okendro na miyamda maikhum hangdoktuna launch toki anauba makhal gi gari asi fangadaba customer singdasu gari ki khusinaki Hyundai SUV venue gi gari asida eco coating wheel air curtains air purifier 7-speed DCT projector fog lamps chrome outside door hands electronic stability control vehicle stability management hill assist control gi khudong chabasu pili All Jiribam United Club Association Azuka and Krishna Diagnostic Private Limited 50-bedded hospital Ningsing Khung Jiribam anina haukiba Mars ki tang taruktagi Jiribam ki club singda loinana school singda chatharakpa free diagnostic campaign ki saruk ama oina ngasi ayuki pung taradagi RK Sanatombi Bidyalaya Jiribam da pangthokre Kem aduga mari leinana Azuka gi president Maipak Sanana Azuka amadi Krishna anina Marsagi taruktagi chatharakpa kem asi Jiribam Hospital da punna yangkai humdoi test free da tauba khudong chawa leire khanghanba amadi Azuka na Jiribam da praja miyamna nadringai da test tauhoduna anaba yauhandabagi pandamda chatpagi pandamda pangthokpani kem asi Jiribam circle da pangthokpa loiraba matung Barak circle Bekra circle da pangthokpagi pandam thamli haiki school singda chatkibana maram waraga akoigi blood test hodaba aduga magi tawningba test singdo low tawbagi khurong chaba leitabadagi akoi sumba akoigi education institution singsida changchalakpani aduna sumba akoigi pandam asiga loinana akoi Jiribamgi nook and corner akoi loina machin mathungna ajuka amadi haiba Krishna Diagnostic Center Krishna Diagnostic Private Limited ani kusan marakanda ikoi Jiribamgi ba khumsin bathungna chathajarakan hai paujilasi ikoi miyam da pijari Hauji amuk sanabagi pau phangbigani Tha
asigi kundagi hoduna Guwahati ki Karmavir Navin Chandra Bordoloi Indoor Stadium da chathariba anirak shuba India Open International Boxing Tournament ki KG Yankai Mathogi Kanglupta Bharat ki Saknai Rabi boxer MC Mary Kom na Nepal gi boxer Mala Raibu yamna laina maithiba piramlaga semi final gi damak sem sakre Mary Kom semi final da Nikhat Jaringa lamba taunaragani amadi miyamna pamnaribi boxer El Sarita su KG Humphugi Kanglupta semi final changkhre Mary Kom yauna Bharat ki boxer kunithoi semi final changkhibaga loinana tournament asida medal soidana lauragani haina panari Amaromda Nupagi quarter final gi oina Siva Thapa amadi Amit Panghal ngasi makhoi gi lambaga thengnaragani ngasi ayo phone ki ba pauche singda kari kari mor ba pau yaw ki bage habdu mem puna mo mieng taminasi Lamjingba Times Terrorism ki mayok ter mioi ba khunai na lep loi dabagi maram leite karam sia IM ni chingneba singi attack ta NPP ki MLA Tirong abo machanopa yaw na mioi tarama thoi sire Free and fair oiba mikhal oirabadi Congress Party na mai pakani gai khangam NPP digi minister ani lokthok laga NPF ta ama hengat handuna reshuffle tawraba yai electric na singbadagi laikhidraba mioi ani da compensation pinaba demand tawkhre Sangai Express anti-terrorism day gi thoram sing pangthokre Arunachal da MLA yauna mi taramathoi hatkre postal ballot paper na hana masing thigani aro Congress na sur thoram pangthokre poknafam Tamenglong da anauba medicinal plant khara fangle lok khuba sor honba nungaitaba anaba sing layeng bada kanahalli bot haidok lamdai da Arunachal gi merep ama yauna punna mi taramathoi kaptuna hatlamle anti terrorism day gi thoram pangthokre transparency oiba mong da bot masing chinaba CCTV camera amadi video coverage tawgadauri naharol gi thodang laibak asita terrorism sarkar khaktana Thengnaba yaroi praja amadi miyam punna thengnaminaba changi karam siam Arunachal Pradesh ke MLA yauna mioi taramathoi NSN IM na hatkre court nung na thomjinduna akai atoi thokhan bada chenaba tarahumdoi numit taramangani gi judicial custody remand lauthakre mioi ba aikhoina hingbada mateng loriba potsak phahanba yamna darkar oi Dr. T Brajakumar Huyen Lanpao NPP ne CM sindok hananaba thorang lokhalakpa yana reire Lok Sabha mikhal lising ni taramapan security ki akanba section thauranga loinana hayang bot masing thiragani counting hall gi akoibara CCTV fit tawre official sing sem sare Pravin ban kauragani NSN IM ni chingneba singna Arunachal Pradesh ki MLA yauna mioi taramathoi hatkre Sanalaibak MP gi MLA Tirong abo yauna mioi taramathoi IM na hatkre governor na official singda lambi silhandanaba amasung pollution thondanaba thabak laukhatlu Inner Manipur Parliamentary Constituency ki counting gi sem sabal loire Naurem Pravin Amit Sahana India gi lusingba sing sakko kre NPF ki MLA Awangbo amasung dikho susar kyaki Isel Express IM ni chingnaba singna Arunachal Pradesh ta MLA ama yauna taramathoi kaptuna hatkre amang ata thon khiba ukil furuba JSC ki nupi member tarahumdoi jail da thajin kre bot masing thinaba thorang mapung phana paikhatle DEO it manung da exam pangthokpa yaroi amaso Iraibak free and fair election oiram labadi Congress na karabani center de BJP na tabalai ngak lakani gai khangam CM Biren Sindok na bataksin gadauri ambusta NPP gi MLA ama yauna mioi taret lai khidre nupi tarahumdoi numit taramangani gi judicial remand laukre loisilakpada maru bapa amuka na pizari NPP na Chief Minister Birenbu Lujingba Sindoknaba Center da wanomba leite haina Minister Jayanta Kumar na fongdorakli World Biodiversity Day gi thoram park sana pangthoknakre amadi AIMS ki tare shuba mabokoma thoram pangthokre
ओइनदी मणिपुरी पाव मता से लोइजरे मियंग ताबिरिबसिंगबो अमुका हना खुरुमजरी।